Ahanmada maroiba pau. Ngarang ahing nongyayda kawa Naurem Lekai area da security force ka protester singa muknabada security force ki maikaidagi kablakpa maruda panduna naha ani sokpadagi ras medi city da layingde. Hemakurum jari North East Window ki nungtil ki pau mideng tabiri basingbu Monicas na samna taram nokjari hauzik pau sandok na pijari. Ngarang ahing nongyay pung amay helakpa matamda kakwa Naurem Lekai amadi Beni Leraki area da Singjamay police ki personal singi maraktaki kapthorakpa nongmay maruna panbadage naha ani aruba fibam da soktuna Imphal gi North AOC da leba Ras Medi City da layengde soklaba naha ani adudi Arapti daki johi tarataret khaktamak ngariba wahengbam jotin apokpa W Somen amasung maibam Lekai digi johi kun suraba utam soibam apokpa laikhidraba S Nandoni jotin na mahaki manakal da panba nongmay maru amana puklom da faudok lalaga chatkre mangwana paliban maru adu AK series ki assault rifle oiramba yai hare managal da nomai maru panfam da chauna soi aduga faudok khiba puki mafam adudi apikpa makhul lai hare maha khudakta veni leraki akoibagi miyamna car amada Ras Medi City da pukhalaba matungda ahingda adumak doctor sina operation tawkhre hojing maha ki fibam toina lu je hare masamag wari saba ngami conscious oi hare Utam soibam na nongmay maru charana mahaki kok amadi hakjangi atay mafong kayada panbane neurosurgeon ki pautak matu ina laying di hare thaudok adu hawkhiba June 6 tagi thiba khangdana lerakhiba nupi macha amaga nupa macha amaga 𝐂𝐶𝐞𝐲 terrorist singna faraga yamna tamthina otnei raba matungda hatkibani haina thajaba photo sing social media da viral oirakhibadigi ngarang khanghaudana thorakhiba mahairoi singi irangi makha tarakpada kawada numidang athengba faba protesters singa police amadi RAF ka akan mamong da muknabadagi thorakhibani protesters singna singzamaida akan makhongjang changsin bada police amadi RAF ki apunba kangbu singna tankhairakpadagi kakwa Naurem Lekai Beni Lerak area da yorakhibani numidang wairamdagi masing yamlaba protesters singna lambi mayai da mai thaba slogan lawba kya chathake protesters singna nauri kaptuna police te attack tawbusu yawki hare irang adu control tawna ba Manipur police amadi RAF ke kangbu singna yamna kanna hotnaki tear gas cell amadi mock bomb kapadana tana nongmai round kya su ahanbada blank fire tawki hare RAF ke kangbu di ahing nongyay pung tarani toy khar helakpada hanke police ka protesters singa makatana mukna hauke maduda police ki maraktagi kapthorakpa maruna panduna naha ani adu sokpani haina protesters singna hare Kawa police station na kapthor pada yone. Auna baba. Siamna bami. Yari. Keno ba mai je. Khau bun ti khet bani. Khet bani. Amya ambulance call to kro. Ambulance amta pa ko bi. Han to an nami dalo. Lao. Nonglei party ma party na yai farai. Soi na ngam ba. Matam koina mafam khangdana lerakhiba mahiroi ani hijam linthoi ngambi amadi fizam hemanjitpo tamthina hatkiba thodok kamari leinana central amasung state lengana mara leba sing charakpi na pahotnari haina phongdorakle wafam asi ngarang mahaki Twitter da tweet tawtana phongdorakhibani mihat asigi matangda thijinnaba Central Bureau of Investigation CBI gi director yauna team mama ngasi ayuk special flight amada Imphal da yoraklagani makoina Imphal da yorakpa sina lengak asina hijam linthoi ngambi amadi fizam hemanjit ki mihat pa puthokna ba kana hotnari haibadu miyam da khanghale loinana misi asigi matangda mara leiba sing charakpi na ba Union Home Minister ga suwari sanari haina phongdoke marak asida ngasi ayupung 13 makhairom taba matamda CBI gi director Imphal airport ta thonglakre hari Hawkiba July gi tang 6 tagi langla langjil khangtana lerakhiba fizam hebanjit amadi hizam linthoi ngambi bu mihatina kukim litens na hatkiba bu khongman mangjil nupi khutpu KMNK na akan mamong da condemn tawbaga lonena imung manugi awabada su saruk yari haina phongdorakle ngasi khongman mangjil da paumi singa unaba duda KMNK gi member Lashram Ophelia na makhataraduna ngarang thaudok asiga mari leinana khoisaunaraba lamdam asigi mahairoi singna khongjang changsin ba matamda state force amadi central force singna utkiba ka henba thawong adubusu mama ama oina amadi manipuri ama oina akan mamong di yaningda ba phongdok pagalonana matungda khulai paitaba mijam praja amadi mahaitami ba tungi yumbi oiriba mahairoi singda asigumba lichat chatpidana basu apil torakle sarkarna khulai yaujadaba Like tambala iba mahiroi singduna masung mamanabi tamthina hatpadu ubada penjada badagi protest of bothorok pada
खुद थाबीरीबा मणिपुर की स्टेट फोर्स अमदी सेंट्रल की रिपीट फोर्स नहीं जे सिकी मिनुंसी यावदब थोदोक थोंगसी थमोय सोंगना ममा मोइना मणिपुर की प्रजा मोइना थमोय सोंगना तनेम तौजै मखाता न मसिकी थोन बिगनु मखाता न थोरक तारगदी मदुदा लाप फफतगी फोलसी मणिपुर सरकार नत्रगना सेंट्रल गवर्नमेंट न पुबीबा सियारे हादना सरकार की माइकेदे थंबिरको अदु पामजे Nakal amaramda hijam linthoi-ꯉꯥꯟꯕꯤ amadi fijam hemanjitpu hatpata choinaba miyoi-singi mathakta action lokhatpinaba Home Minister Amit Shahada Manipurgi Speaker Tokchom Satyabharta Singh Minister 𝐌𝐶𝐬𝐻 Singh amadi MLA 𝐷𝐿 singna signature toba chithi ama pisintuna taksinkhre chithi aduda July thadagi hauna thiba khangdana lerakhiba maheroi ani hijam linthoi-ꯉꯥꯟꯕꯤ amadi fijam hemanjitki misiga mari leinana photo sing social media da viral oirakpa asina lamdam asida paksana irang thoklei Pali balengak asna July thada case asi CBI da makataba investigation chathanaba sinakhiba leirabani Me marida nongpok semai da thokiba thodok amagi viral video da investigation chathaduna athubada maraleba sing charak pikhiba dukumna hijam linthoi-ꯉꯥꯟꯕꯤ amadi fijam hemanjit ki case asidasu CBI da instruction pibiduna athubada loishinana ba hotnabiu haina cherol asna pale Matam koina mafam khangdana lerakhiba maheroi ani hijam linthoi-ꯉꯥꯟꯕꯤ amadi fijam hemanjitpu kuki terrorist na tamthina hatpi khibagi video viral oirakhibaga loinana Thobal dasu maheroi singna pendaba phongdokpa oina ngarang khongjang changsinkhre New Era Higher Secondary School Thobal amadi akoibada leiba maheroi kyana tamthina hatpi khraba maheroi ani asigi justice athubada fanghalu haina Thobal okramdagi Thobal Bajar fawa rally ama chatlaba matung National Highway number 102 lambi tangkhai thingbaga loinana pendaba kholaw kya laukhe Thobal Kaithel da pofam family bi ima ibel kya su maheroi singi khongjang adubu sagol aduna maheroi singa puna kholaw sing laukhe community singi marakta nungaina daba kya leirabasu Lal soknaba tarabasu maheroi khunai budi sokhan bigano maheroi khunai asi solaklabadi khunai asigi chauna mangchaba oigani leingakna maheroi ani hapa mioi sing athuba matamda phaduna charak pibiyo Manipur khunai asibu marufangna muthanaba honarakliba asida leingakna tumina leisinba manba mawong amada leiba si pende leingakna athubada leikhidraba maheroi ani sigi justice purakatabani haina pendaba kaya New Era Higher Secondary ge maheroi singna phongdorake Thobal District ki Khangabok talaiba All Khangabok Sports Development Organization AKSDO linkhatkibagi jahi ahum mapung farakpagi mapok kumon thorap ngarang Khangabok Part 3 Khunau Lekai Community Hall da pangtokhrei thoramgi saruk ama oina saruk yakiba miyamna haukiba me ahumdagi chatharakliba kuki narco terrorist ki lan asida apunba Manipur ge saktam ngakna ba khotnabada thawaina pontha pikhraba athauba athaubi singi mafam da ikai khumna ba utpa amadi makhoi gi thawaina mapugi lekolda ingna chukna leiruna ba awaba phongdokhe lonena AKSDO gi cricket team gi uniform su ngarang mithunglen singna launch tawduna sanaroi singda yenthokhe Jananeta Irabot Memorial Trust Jermena Sahi Khudingi Pangtokuna Lakliba Thoramgi Manungchana Ngarang Humfutarani Toy Suba Jananeta Hijam Irabot ki Lake Dabagi Thoram Numit Kamari Lenana Numidangi Matamda Miyamna Maira Katuna Thoram Pangtokre Aroy Bada Maroy Bapau Amuhana Bijari Ngarang ahing nongyayda kawa naurem lekai area da security force ka protesters singa mukna bada security force ki makedigi kaplakpa maruna paduna naha ani sokodigi ras medi city da layingi Hoziki oina di North East window na sandok chaba Manipuri pau matang aselo sinjare mayam pamukana khurumjare